Awang Nongpoki State Khudimmakta Yelhomi Singna Thengnariba Khudong Chadabasinggi Matangda Khananaba Ahanba Indigenous Peoples Parliament na warep laukre. Manipur gi tongan-tonganba Chinchak Sing utladuna Taruk Suba Chinchak Festival ngasidagi Imphal gi hapta kangjaibungda hokre. Amasung Sagolban United Pumaithiba Piramlaga FC Jalen Sadar Hills Yankhai Mapan Suba CC Meet ki quarter final changre. Mayam bukurum zariya do miangbir bisi Impact News ni Prime Time Manipuri News Bulletin dai khaidam jantazina hongja pungja si fawu ki moriba paw sing mayam da pizari. Numit humni chumna chathakiba ahanba Northeast Indigenous Peoples Parliament mapung fana loishin kre. Assam Sanmilita Mahasangha ASM Assam Maitai Apunba Loop AMAL Coalition for Indigenous Rights Campaign Sirka Manipurna Sinduna Kumal Lampak Kangsangda Pangthokiba Ahanba Parliament Aduna Wangkhem Sarachandrabu Northeast Indigenous Peoples Parliament Nepki Working Committee ki Convener Assam Sanmilita Mahasangha ki Working President Matur Rahman Amadi Sirka ki Convener Somorendro Thokchombu Permanent Member Oina Hapkre Ahanba Parliament Aduna Tha Ahum Chumna Northeast ki State Singi Tungan ba Mafam Singda Makatana Parliament Session Chathaba Loinana Hen achetpa warep lauduna Union Government Lamdam Sing Asigi Yelhomi Singna Thengnariba Khudong Chadaba Singi Matangda recommendation lauduna taksinba haina yanaki. Numit humni gi Parliament aduda Diori, Misi, Karbi, Boro, Moran, Khasi, Jantia, Tripuri, Rihang, Bru, Mar, Chiru, Zemai, Kharam, Chothe, Maring, Kom, Kabui, Thado, Liangmai, Aimol, Puru, Vaifai, Khoibu, Koireng yauna Northeast ki Indigenous Tribe Kuntra Henbana Saruyaki. For 3 days we had discussed on different topics like challenges and survival of each tribe, human rights, human security, economic development, and then population influx, then regarding others like fundamental rights. Within these 3 months, we'll come to we'll organize another session that is called reaffirmation. We will reaffirm. There we will take the resolution and we will bring out the charter of demand for the whole region. So it will take minimum 3 months to roam around the whole region. That means India's northeast. Kwairambal Kaithel gi Masjid Lambi da leiba dukan amada hanjin amang ata thokhanba amadi ngasi nongalamdaida JCB sijanaraga dukan thugaiduna potchai amang ata thokhan khibada Manipur Police na yengduna laikhiba thawongbu miyamna government ki mayokta pendaba wafam kaya phongdoknarakli Thogosi ngasi nongalamdai gi pung aniga minute kuntra rom tabada wahengbam jet ki sana pot amadi gift item yonba dukan da thokibani Thogdo da lupa lakh trau humdoi rongi malchang mahnang takhan kre hairi Thogdo Mari Lainana ngasi Masjid Road Women's Welfare Association amadi Dukandar Singh na Masjid Lambi da leiba Dukan Singh Thong Londona wakat mifam pangki. Dukan asigi wahog da haukiba chahi dagi hauna treat tawrakhiba lei haina Dukan Mapu WJ na phongtorki. Chahi nabakaya leirabasu karigumba wafam amata khanghandana nongalamdaida JCB sizinaraga migi Dukan ama thugaiba haibasi security personnel sing mathau tawre takpani hairi. Asiguma thogdok asi toina thoklagadi Kaithel manungda dukan tawriba singda kari tawrakkani haibagi chingnaba faure hairi Mas ki tang kumato jesi mai dharam amne tunga chakramne police ta FIR local amni moi mari phare hare ta si thangat khare hare hoje moi mari si kana group to ino adi mangana lupa lak tram ngai matang ni dungarang gisnal paisa oina lising humdra yaure port oina lak train khoi muki Mayane. Christmas ki ek lakh tangai pot nakane ba yauri mem se ek than mane ba loi na hunde ga moina situri mapan se loi hunde thambiram lem security do da kitang mi gi dukane noi to di phabir magati moi amani do se phar magati khangni duna bisin akoi ade police ki do kitang piendre natra aduga phabiu se commission ai gi mangi ba dimes kano se masigi commission de hanjan biu Chahi khudingi pangthoktuna lapugum handak chahi ga tharaga taruk suba Chinchak kumhei ngasi Imphal gi hapta kangjaibungda hokdokre
Innovative Youth Society na sinduna pangthokhiba hogdokpagi thoram aduda saruk yakhiba Oinam Assembly constituency gi MLA Dr. I Ibolbi na hai lamdamasida thokpa pothok kaya matam kuina thamnaba thorang leitabana maram oiraga matam gi chincha kaya arembada mangli maugda leiriba cold storage asida natana Manipur government na Imphal dasu cold storage matik chana thambiduna lamdamasida phangliba chincha kaya chahi chupa miyamda phanghanaba thorang lokhatpata tangai phade hairi masigidama government khakta natana non governmental organization NGO singnasu hiramasigi matangda khanaba chungani hairi chincha kumhai haina ngasi pangthokliba asina chinchak tourism haina olaklaba matamda Manipur gi chinchak ki mathel kaya mapa leibak ki hotel singda yauraktuna masak khanghanaba hotnabasu mathau tai hairi numit tarani chupna chathagadaba kumhai asida tongan ba mafamdagi lakpan stall nemfuna saruk yabaga loinana lamdamasida phangba haira karamna ligani haibana chingbagi training su kumhai yengba lakpa singda piri Manipur के होटल सिंगसीदा अखोई मणिपुर दा लेरिबा चौ होटल सिंगसीदा नत्रगना मणिपुर की वांगदा लेरिबा होटल सिंगसीदा मणिपुरी की चिंजाक सी केम फंगे बसी इरै लेजबदो न तौरबिसे कमाय तो न चौखलन गेदे आइबसी फेस्टिवल दगी टूरिज्म लमदा लाखो मतमदा मापान की मीजिंगी अट्रैक्ट तौरको मतमदा अखोई सुंगसोय चोज मची तौरको ngomgani मरु ओइना अखोई कमाय तो न चिंजाक सिंगी लीदना थंबा याना न अखोई कोल्ड स्टोरेज कमाय तो न थंबदे आइबसी की अखोई खनबदा नतना एक्शन ओरिएंटेड ओइबा आइदी एक्शन लोइना पुथोकपा मथौ तारे हाइबे वानी Professor Naurem Sana Jauba Leikidabagi Chahi Taruk Suba Mapokomon Thoram Lairik Embam Makha Leikai Dalaiba Oza Sana Jauba Memorial Complex ta Pangthokre Oza Sana Jauba Memorial Trust na Sinduna Pangthokiba Thoramadu Irabot Foundation Manipur gi President Thaunaujam Iboyame Yaungna Loop Sangstan amadi Intellectual Circle dagi Miyoi Kayana Sabyaki Thoramadu Gamari Lenana Leikidraba Professor Sana Jauba gi photo da Miyam na Heikat Leikat Tamki Loinana Miyam gi Oiba Mifam Amasu Pangthoki Thoramadu Gamari Lenana Oza Sana Jauba Memorial Trust ki President Professor N. Rajamohan na haikibada Leikidraba Professor Sana Jauba na Lamdamasigi Lauramba Thaudang Singthaningai ni Oza sina Lauramba Thaudang adabu ikai khumnaba amadi Hauziki Mirol amadi tungda lakadarba Mirol da Mahaki Wakalon Sing adu Kanghanaba Pandamda Trust asina Sillaga ngasigi Thoramasi Pangthokpani haina Rajamohan na Makataraduna Fangdaroki Karimo Zasi Labir Target Man, Piba Wakalon Man, Pungdolaka, Jaquina, Tazaba Lev, Yam Namating, Wigani Hibagi, Tazaba Sequin Lejem. Aduma, Lehodragazu, Lehoba Quimiam, Nainaka Kondraga, Masi Wakalon, Tassilagago, Masitungi generations, the message will be Matam where they have seen ever. I am from the Tamtaning. Puwariga Sagona Rakba Laishang Hiden Bu Luna na Tamduna Lam Koiba Singi Pukning Chungsin from Oinaba Miyamgi Reliyama Chatuna Hidenesibu Ngasidagi Sengbagi Tabak Hokre Rally Adu Kiamgai Santipurdagi Kairao Assembly Constituency MLA Karam Thamarjit na Lamthaki Luinana Manipur University Gate Fawba Laktuna Miyamgi Oiba Mifam Amasu Funky Laisang Hiden Sengbagi Tabak Asi Ngasidagi Hauraga Englishing Aniga Taraga Taruki January Kuntramatoi Fawba Chatakani Hairi Yelhongai dagi Lairaklabi Hiden Asibu Luna na Tamduna Fazaba Mafam Amo Ohenbata Natana Hiden Asig Ising Afabo Ohenduna Miyam na Sizinaba Yahanabagi Pandamda Laisang Hiden Development Committee na Sinduna Pangthokliba Thoramaduda Committee Sina Kairao Assembly Constituency gi MLA Karam Thamarjita Memorandum ama pisinki Loinana Memorandum aduda yauriba wafam sing adu thabakto onthoknaba hotnagani haina MLA Karam Thamarjitna Fongdokkibaga loinana Public Private Partnership tawduna semgatlaba Laisang Hiden asi Masak Thokpa Lamkoiba Singi Pukning Chungsin Fam Ama Oiba Ngamgani Haidi Public Private Partnership and Lapa Taragati Equina Government Proposal Piba Matamda Laisan Chansi Tourism gi way the develop Togduribra Karunga Togdurbido Kari Aquina develop Toguni Karai the government Sang Payai Hypaki Proposal Ama Koi Fung Tobataka Webra Abduma Ayana Tamjabani Kayat Sikatu Sure Haraga Mafam Sidana He Tamba Mafam Sidana Tourism Development Toba Mafam Swaidana Garden Toba Sidana Forestry Toba Si Taragati Tourist Pam Lapo Matamda Gambesi Kubum Yanga University Yanga Masi Yapo Matamda Akogi economy ma develop Torkani Chaliba chahiye sig oina civil service ki main exam ki dama paper admit card issue tawraroi haina Union Public Service Commission UPSC na lauthokre candidate singna chaliba December tha sigi lakliba irai numita ki website www.upsc.gov.in dagi download tawduna print out tawnaba khangankre UPSC ki main exam asi December ki tang taraga nipan dagi kulhumdoi fawba center kulhumdoi da pangthokadabani ningsingba yabadi haukiba October ki tang taraga nithoi da
preliminary examination da candidate lishing tara manga rom mai pakrabani Pachoi BJP Mandal ki councillor oina khalakhraba chungkham bizoibu kendra sigi miyam na taram na okre ngasi kwakatel thongnawzam laikai da leiba Pachoi Kendra Social Upliftment Organization na sinduna Manipur State BJP na Pachoi Kendra ki councillor oina khalakhraba Assembly Constituency sigi chakwa thorang kaya da saruk yaduna hirampum na makta sothaduna ta leiraba Assembly Constituency gi asigi awat apa kaya menkhatuna laklaba organization gi chief patron oiriba chungkham bizoi amadi Assembly Constituency asigi active members singa sakhang maikang nabagi thoram amasu pangtokhi ngasi pangtokhi ba thoram aduda Manipur State BJP gi masak naiba amadi Pachoi Kendra sida leiriba miyoi cha kayana saruyaki tungda haura iba isa mayam apikpa mayam se lairik si hujik tamurga thaba phangdabagi awaba leibase aikoina masigi posi lehendana ba tungda isa mayam hujik haura iba angang mayam se makoida koina thamamba dai makoina lairik laisu tambal oraga thaba phangdabagi awaba leiro hebase handaki BJP government India government amadi Manipur dasu palandana masigi process sabsana madugi daita koi pasoi gi dasu miyam na pibiu Akhanaba lining ama sandoknaba state asida linkhatliba missionary school kayana ishing ichawgumna leptana changsillaklabadi lamdamasigi yelhomi sing asi tapna mutkhiba yabagi fibamda leire haina Meitei National Front Kangleipaki Cherol amada khangalakli Langol da Labor Rongmai Naga Baptist Association RNBA Center Church na chahi kunmanga mapung farakpagi Silver Jubilee Celebration ngasi pangthokre Silver Jubilee Celebration adu center asina sinduna Langol da Labor RNBA Church da pangthokhi celebration adu da saruk yakiba Deputy Chief Minister Gaikhangamna Silver Jubilee sigi monument maikhum hangdokhi monument maikhum hangdoktringai mangoina na lining laishol su pangthokhi witnessing God's marvelous works haiba team da pangthokhi ba thoramadu da church asigi members sing pastor amusung church asina konba mafam da leiba Christian lining chatpa ahalaman naha amusung angang kayana saruk yaki Pama 3D Cinema Kauba Cinema Hall among ngasi Lamphel Supermarket ta sangakre Manipur gi cinema pamjaba singda anoba mahau ama pinabagi pandam da hogdokliba cinema hall asida surround sound HD amadi 3D screen gi khudong chaba kaya pigadawri seat kunmanga leiba air condition thamliba hall asi nongmada so ahum kaptuna Manipuri English amadi tongan ba lol gi film sing yengbagi khudong chaba pigadawri Holasi ngasi sangabagi thoramda Imphal East ki DC M Joy Manipur gi Governor gi Deputy Secretary Pritam Kumar UCM gi President Ilangbam Johnson amadi Impact News ki Chief Editor Yumnam Rupachandra Su Saruyaki nakalamuramda Film Forum Manipur gi athingba leiba maramna ngasi hol sangabagi thoramadu da film amadi isaina chingba amatta utkidi hairi Tangkhul amadi English ki bilingual pauche Ajagi founder editor oibatanatana proprietor su oiriba ngan thingkhui hungyona handak khanghodana leikhedabada All Manipur Working Journalists Union Amjuna awaba phongdorakli ngan thingkhui hungyo si chingi lamsingda e pauk sandokpada achoba thodang loramba misakni mahakna media gi khuthangda chingtam animakpu nungsi chanana leiminana ba hotnabada achoba thodang lorami haina amjugi cherolamana makhataraduna phongdorakli Rotary Club of Imphal na sindunanga si sport painting competition ama Mantri Pukri da leiba Rotary Multi Service Center da pangthokre competition adu da class 1 dagi 10 forward da leiba tungan ba school singi mahiroi kayana saruyaki Manipur University Tribal Student Union Mutsu Democratic Student Alliance of Manipur Desam amadi apunba Iraipa ki mahiroi sinpang lupna sinduna ing kumja lishing aniga taraga manga amadi taraga taruki University College amadi School Union gi naungna khalaklaba mihut okpagi thorama ngasi Kumalnampak Kangsang da pangthokre ngasi gi thorama da Center for Entrepreneurship Manipur University gi Director Desam gi President Amju gi President amadi Mutsu gi President Saruyaki Manipur University gi mahiroi amadi tongan ba institution Shan Singi Mihut Singh na sunga sigi thoramadu da saruyaki hairi
Nupida chathaba hingsa gi mayokta Women Action for Development na tungan ba loop singa kusamnaduna from peace in the home to peace in the world haiba team da chatharakpa International Fortnight Observation ngarang loishin kibaga loina na Nupi Lal Ningsing Thoram pangthokre Nupi Lal Ningsing Thoram adu ngarang numidang Palace compound da leiba ward ki office da Nupi Lal da saruk yakiba ima singi mafam da ikai khumnaba utpa oina maira katuna pangthokibani Hozi ngasi nomagi sanabagi pauda FC Jalan Sadar Hills na Yankai Mapan Suba Sir Churchan Singh KCSI CBE Memorial Football Tournament ki quarter final changkre ngasi Imphal gi mapal kang jebung da sanaki ba tournament se gi pre quarter final match amada FC Jalan Sadar Hills amadi Sagolban United anina apiba matam da Panjal amata chanaba ngamdana match adu draw oibadagi tournament se gi chana pathap ki matung ina team animakna kicks from penalty marks ta aka apogi laibak lepnakhi Team animakna penalty kauna bada FC Jalan Sadar Hills ki TS Boris Patrick Kamai Paulen Lai Khongsai Mangte Dangkhup Reng amadi KS Jibon hariba sanaroi manga asina Panjil Chankhibaga loinana Sagolban United ki sanaroi Y Nanau M Taishan TH Premchand amadi Ace Biabungna Kaukhiba penalty kick sing adusu Panjil onthokpa ngamkhrabasu match asi FC Jalan Sadar Hills na Sagolban United put tie break the Panjil manga marida maithiba pikibani All Manipur Football Association asinduna knockout basis ta chatharakli ba tournament asigi hayeng sanagadaba pre quarter final match amada Neroka FC Sangakpam amadi Klasa Kainau anina lamba taunargani Rajiv Gandhi Khel Avian ki makhada ngasidagi state level rural sports competition Kumal Lampak Sports Complex ta hawdokre Department of Youth Affairs and Sports na sinduna chathagada ba tournament asi hawdopki thoramda Manipur University Manipur government ki consultant RK Nimai amadi YAS ki director W Bhaktarasu saruk yakhi competition asi ki hawdopki thoram ga mari leinana sanaroi singi march pass cup amasu chatki Taramna effective background football Sector Trophy Lamlai Kendra Village Wise Men's Open 7-a-side football tournament YUC Chalo Amadi SSCB Sector Ani quarter final changkre ngasi sanaki ba tournament asigi ahanba match ta YUC Chalongna SYDC Huidrombu Panjal ani shinoda maithiba pikibani ani suba match ta na SSCB Sector na CSC Chanungbu Panjal Mari Anida Maithiba Piba Ngamkibani Social Sporting Club Sector na Sinduna Club asigi sanabungda thasigi tang anidagi chatharakliba tournament asida football team kunna saruk yari hayeng tournament asigi makha taba pre quarter match ani sanaragani haina tournament asigi convener na thadrukpa cherol amada khangalakli Malaysia gi Petra Jaya da pangthokpa Asian Youth Championship English ni taramanga gi speed climbing and bouldering event gold amasung silver laurakraba master Maibam Chingkai Nganbabu Taram Okre Taram Opigi Thoram Adu Minutongda Labor Manipur Mountaineering and Trekking Association gi Office Association as in a Sinduna Pangthoki Thoramadu the Yas ki Director PRO Defense MMTA gi member Sing Amasung Association as gi Makada Labor Sanaroi Singna Saruyaki Niximba Yabadi Chingkai Nganbana Thasigi Tang Anida gi Taruk Forward Championship aduda speed climbing event ki category C the goal aduga bouldering event na silver medal larokibani Hadak Mapan Suba Manipur Polo International bu mai pak na pangthokiba amadi runners up tarakraba Indian Polo team Manipur bu taram na opagi thoram amangasi Manipuri Pony Breeding Farm Lampel Patta pangthokre Manipur Horse Riding and Polo Association asinduna pangthokiba tournament the association asigi president CH Buddha retired IAS amasung secretary general and Noren na athoiba mitunglen oina sarukyaki Pharmacy bu amuk henna ningthina sengwat naba Indian Polo team gi manager Dr. CH Mangilal na Manipur Horse Riding and Polo Association gi president ta lupa lishing tara oina khusinaki Sainik School Imphal gi Nifumatoi Suba annual sports meet ngasi school asida haukre Thauramadu Youth Affairs and Sports Government of Manipur ge Director W Bhaktara Singh na chief guest oina sarukyaki annual sports meet adugi sarukama oina March
Mass PT aerobics amadi makhal kaya gi gymnastics show sing school asigi mahiroi sing na utkhi toramadu da wangang laduna yas gi director Vaktaras na singthaningai oina pangthokhiba sports meet adubu singthaki. The boys to flourish in their life also, they will become good citizens and they will take their responsibilities of a good citizens, being taught here from their nursery, from their young age, and we can expect much from these boys because they have maintained good discipline and their hard work. Nakalam Romda School asigi Principal Lieutenant Colonel Pravin Kumar na Fongdokhibda School asigi mahiroi sing asi tungda Defence Academy da changnanaba mentally amadi physically trained tawi haidi. This is what they learn throughout the year. They showcase their talent in forms of various activities out here, and the cadets, they right from the beginning, class 6th till 12th, they have been participating in each and every activity out here, and the staff and the school has been doing consistently well, not only in the academics but also in the sports. Ahum Suba Palmaipu Kamaupi Memorial Ziliangrong 6-a-side men's football tournament king asi sanakiba ahanba league-ta Sairem A na Ragailom AFC bu panjal taragahumdoi amada maitiba pikibagaloina anishuba league-ta RNBA tarukna KKYU Kaisamthong bu panjal taruk anida maitiba pibangam kibani ahum suba league-ta Namdulong Youth Club na walkover fangkibagaloina na mari suba league-ta CRYC Chingmairong na Sairem B bu panjal nipan amada maitiba pikre haina Sombung Sairem Youth Club na Sinduna Club asigi sanabungda chatharakliba tournament asigi convener na thadorokpa cherolamada khangalakli. Sandra Youth Center Sandra na Taruk Suba Manipur State Canoeing and Kayaking Championship ki champion oikre. Ngasi loishin kiba championship asida Sandra Youth Center na gold kuntraga humdoi silver mapan amadi bronze medal ama Young Physic Union Lalambung na gold taraga humdoi silver taraga mapan amadi bronze medal ani Manipur Police Sports Club na gold ahum silver ani amadi bronze medal ama fangkibagaloina na Anoba Mangal Foundation Sandra Thangana silver ani amadi bronze medal taraga mangal lobangam kibani Imphal gi Kangla Patta ngarangdagi pangthokpa haukiba championship asida sub junior junior amadi senior gi tungan ba masana singda nupa macha amasung nupi macha single loinana Manipur Police Sports Club ki senior sanaroi sing yauna punna sanaroi humputaraga marina saruyaki All Manipur Canoeing and Kayaking Association asinduna ngasi loishin kiba championship aduda association asige president Jotin Waikhom amadi masana sibu pamjaba mioi kyana thoramuda saruyaki Awang Nopok Bharat ki oina Guwahati da chathaba haurakliba 6 Darpan Mishes India North East ki final round da Manipur da ki M Daina Devi kauba nupi ama khalle final round gi damakta changlakli khiba sakhen bi chama gi manung da taret khangat pada Manipur gi M Daina si yarokibani mahak sagolban thangjam leiraktagini hairi mathang chahi gi January gi Tang tara da Guwahati da pangthokadariba aroiba oina fashion round asigi damakta ngarangdagi hauna Facebook ki khutang da vote thadaba haunakre mahakpu support tawbiba oina 6 Darpan Mishes India North East 2015 da changbiduna like tawbiba loina na vote pibiu hairi Chahiyama chupna sathagadaba huel lanlong ki training program ngasi Yelho Inat Sindam Loop Imphal na Sinduna Universal Progressive Club Khurai Thodam Laikai ki sponsorship makhada Khurai Thodam Laikai da leiba Sangit Kala Sangam da ngasi hogdokre ngasi ki hogdokpagi thoramadu da Wangkhai Assembly Constituency ki MLA Y Irabot na Chief Guest Padmasri Awardee RK Achaubi Sanan amadi UFO ki Commander Naukhambana mathang sitna Chief Guest President amadi Guest of Honor oina saruyaki Wen langlon amasung thangta haibase taibang mioi bagi sintha parai chumna chatpangam naba amasung pokpa hingba siba haiba kanglon ahum ase khangna bagi damakta tamba mahi amani asigum laba mahi ase akhoi meitei singna lapthoktuna isagi channel lonchat laing laison punamak akhoi kauna kre maramaduna meitei sing punsin na bagi damakta meitei sing ase hanagi Lailing Laison amasung lamchat sajat punamak hanjanna bagi damakta akhoi na sumba campaign ase chatajabani
अरबदा बुलेटिन असि हेडलाइंस अमहना मैम न थमजगे अवांग नोपोकी स्टेट खुदिंगमक्ता येलहौमी सिंगना थेंगनरिबा खुदोंग चादबसिंगी मतंगदा खननबा अहानबा इंडिजिनस पीपल्स पार्लियामेंट न वारेप लौख्रे मणिपुर की तोंगान चिंचाक सिंग उतलदुना तरुक सुबह चिंचाक फेस्टिवल ngasiदagi इम्फाल की हप्ता कांगजेपुंगदा हौख्रे अमसुंग सगोलबन यूनाइटेड पु माइथीबा पिरमलगा एफसी चैलेंज सदर हिल्स 58 सुबह सीसी मीट की क्वार्टर फाइनल चंख्रे